SDPO hatpa mara laiba Philips khongsaibu thadokadabani haiba kuki nupisinggi khongjang ngaktaba ngamde more da mathau tawjadun laiba SDPO singtham Anand Kumar bu hatkibada chenaba Philips khongsaibu ngarang more dagi farbanina singtham Anand Kumar mihatki chapchaba cherak pigadabani mahakpu condition amata da thadokhiba tarabadi Manipur da achobu ihu lakani haina ngasi sugunu kaithel thong londuna sugunu miyam amadi lamdam adongi imam maira paibi kayana pun saruk yaduna miyam na sugunu kaithel da rally chatun khongjang sanction khre rally aduda maraliba Philips khongsai maralgi matung ina sibigi cherak pigadabani Manipur government na SDPO Anand Kumar bu hatpada chenaba miyoi cherak piba ngamdrabadi Manipur miyam da sino Philips khongsai condition amata da thadokpa yaroi haiba kholau kaya sulauki sugunu apun mamera paibilu ki secretary ahibam chanthoina phongdokhibada SDPO Anand Kumar bu hatpada haktheng na chenaba Mihatpa pharbanina ain gi oiba matik chaba thabak Manipur lengang na lokhut kadabani asiguma mara laiba SDPO hatpa Philips khongsai bu thadokadabani haiba kuki nupisinggi khongjang ngaktaba ngamde maraliba criminal amabu kuki nupisingna thadokadabani haiba si Mihatpa criminal amabu sagwatpa phurup amani haiba si masana taksare maramaduna maraliba miyoi amabu chapchaba capital punishment pigadabani isam samna maitai nupisingna kumbigi ithaida maharegiment kharana ima singda mideng karan chalakpada pendaba khara phongdok lubagidi FIR panba lengakni maramaduna maraliba Philips khongsaida capital punishment adu laingakna pigadabani Manipur ki Chief Minister nasu Philips khongsaibu maralgi matung ina chairak pibada semgi order PBU phongdokhi